Chahi Yamjarabasu Hotnababu Tandrabadi Laphu Pambi Thaduna Senthok lambi Matik Channa Leihanba ngamle haibadu Thoubal district Leisangthem Awang Leikai leiba Irom Bijoy na mayek utli. Masagi Chahi Marifu suraba Irom Bijoy na mahaki inkolda G9 haibadu Laphu makalasi Pambi Chahum lom Thaduna shell Matik Channa thokpa ngamle. Mahak na hokiba Chahi lisingani kunganitoy the Department of Horticulture dagi Laphu Pambi sing adu lauduna thakibani. Hauzik Laphu Pambi sing adu lafoi lau lak Lokpa Hore Hari, Irom Bijoy, Manipur Lengaki Education Department, Deputy Inspector Oina Thabak Torm Labumatunda, Kumjali Singani Shubna Marida Thabaki Potakibane, Hiramasigi Matanga Ikogi Thoubal correspondent Sek Avasna, Irom Bijoy Gium the Sutana Wari Shanarud, Pada Mahagna Hai, Lavoi Hariba Uhay SC Lamdam Asida Pangthokpa lining Laisholgi Tarom Singda, Soifadana Sangba Amadi Mioibagi Haksangda, Sangdaba Yadraba Maru Eba Masalkea, Uhay Asida Yauba Maramda, Lafoi Tage Haibagi Wakalon Silakibane, Masidagi Horticulture Department, the Satuna Akanga Hishinga Tanaraba Matunda, Mantri Pukri, the Leiba Department Asigi Farm the G9 Haidibalapoi Makal Asigi, Tissue Culture Tauraga Putopa, Sarakea Loduna, Lafoi Tavagi Tabasi, Horakibane, Sahi Ama Paraklaba Pambi Sing Asimapung Mari Faba Horotuna, Low Kakpa Hore. Tha amagi manungda mafung phana lafoi pambi sing asi mahi lokpa yaragani lafoi makal asi lau amada lafoi lafang kun rom pale local market lafoi makal asi lafang amada lupa kun fra rom piri aduga lafoi lau amada lupa satruk rom gi sangda sitli haina su mahana phongdoki mahanu makatara duna hai hauzik thari Laphu Pambi chahum lom asina chahi amada lupa lak amaga lising marifu rom di tanba ngamlagani Masigi manungda har leibagi amadi atei thabak singi lupa lising kuntra rom khaidokraba matungda lupa lak amaga lising yang rom di lembiari hain panari hain su mahanam katana phongdoki Laphu ji koi de khanmuda ai khanjabada hojik nibum khudimon laphu ji dagar hoye ne lo dev gram to yaure so mera de laphu yauri everything koi min hindu channel matam punong da koi sigi koi laphu kana bujum laphu sina bujum sinai Maramund Laphu ji maru problem ne khanna ni thajabani adu thabag lo ne na mangon income su lakani khali adu na koina yamdrabada koina la amag ban hakte lakani khanjai aduna koi chai al warasu thabak suba yari lam phangabdi thabak surga koi karim polka puthok yai habe wakhal se thagibani aduna ai na taw ju atop top sigumba sa ji habiraga magi income lahamba yai hana khali